ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ? ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ, ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯥꯏꯛ ꯇꯧꯕꯤꯌꯣ, ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ꯫ Ma'am, like, comment. गौरवनीताय हरि बोल प्रभु। जय राधे कृष्ण प्रभु। प्रभु ngasi kari posadi phangbirage akhoi प्रभु bu? Lord Jatra horam Vrindavan di nungairamani प्रभु ko. Roti ni khechiri taudrabo ngasi pali. Mapan ni kang. प्रभु हजिक रूमद्रा नतगना परिक्रमा लेरिब्रा? Maya ngak support tobiyo. Kuyo pungkhai amtang maya comment thambiyo, like tobiyo. Khesi se Radha Kunda Manipuri Mandida. Radha Kunda da Maitegi. Radha Kunda da Maitegi mandi leine ko. Vrindavan dagi Radha Kunda da kyam thapi प्रभु? Maitegi khun amani. Vrindavan dagi Radha Kunda se kyam thapi? 20 kilometer. प्रभु di chapra numit ki?
ꯑꯣ ꯑꯦꯀꯥꯗꯁꯤꯒꯤ ꯑꯣꯏꯅ ꯆꯠꯂꯦ ꯑꯗꯨꯗꯤ ꯒꯥꯔꯤ ꯚꯔꯥ ꯀꯌꯥ ꯂꯧꯔꯤꯕ ꯕ꯭ꯔꯤꯟꯗꯥꯕꯣꯟꯗꯩꯅ ꯔꯥꯙꯥ ꯀꯨꯟꯗ ꯌꯧꯕꯗ ꯔꯥꯙꯥ ꯀꯨꯟꯗ ꯌꯧꯕꯁꯦ ꯀꯌꯥꯝ ꯚꯔꯥ ꯀꯌꯥ ꯂꯧꯔꯤ 50 ꯑꯗꯩꯗꯤ ꯁꯥꯝ ꯀꯨꯟꯗꯒ ꯔꯥꯙꯥ ꯀꯨꯟꯗ ꯊꯪꯅꯅ ꯁꯨꯝ ꯂꯩꯔꯕ ꯑꯩꯁꯦ ꯈꯪꯗꯅ ꯍꯪꯕꯅꯤꯀꯣ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯗ ꯔꯥꯙꯥ ꯀꯨꯟꯗꯒ ꯁꯥꯝ ꯀꯨꯟꯗꯒꯁꯦ ꯑꯗꯨꯝ ꯊꯪꯅꯅ ꯂꯩꯔꯕ꯭ꯔꯥ ꯂꯩꯌꯦ ꯑꯣ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯃꯨꯛ ꯂꯥꯏꯕꯛ ꯐꯕꯁꯤ ꯂꯩꯇ꯭ꯔꯦꯀꯣ ꯅꯥꯀꯟꯗꯅ ꯂꯂꯤꯇꯥ ꯀꯨꯟꯗ ꯍꯣꯏꯅꯦ ꯂꯂꯤꯇꯥ ꯕꯤꯁꯥꯈꯥ ꯃꯈꯣꯏꯁꯨ ꯂꯩꯔꯝꯅꯤ ꯑꯗꯩꯗꯤ ꯒꯔꯕꯙꯣꯟꯁꯤꯅ ꯀꯌꯥꯝ ꯊꯥꯞꯄꯤꯕ ꯔꯥꯙꯥ ꯀꯨꯟꯗꯗꯅꯦ ꯇꯦꯟꯅꯤ ꯅꯨꯡꯉꯥꯏꯄꯣꯠꯅꯤꯗ ꯕꯤꯟꯗꯥꯕꯣꯟ ꯗ꯭ꯋꯥꯔꯤꯀꯥ ꯀꯥꯏꯁꯦ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯀꯅꯥꯒꯨꯝꯕ 5 ꯀꯤꯂꯣꯃꯤꯇꯔ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯚꯛꯇꯁꯤꯡꯅ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯌꯧꯔꯒ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯈꯨꯌꯥꯏ ꯏꯐꯨꯟꯕꯨ ꯂꯋꯥꯏ ꯍꯥꯞꯅꯔꯤꯅꯤ ꯚꯒꯋꯥꯟꯒꯤ ꯂꯩꯃ ꯂꯩꯅꯥꯏꯅ ꯃꯍꯥ ꯄꯨꯏꯅꯒꯤ ꯙꯥꯝ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯀꯥꯏꯁꯦ ꯑꯩꯈꯣꯏꯅ ꯆꯠꯆꯕ ꯉꯝꯖꯗꯦ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯍꯣꯏꯗꯤ ꯂꯥꯏꯕꯛ ꯐꯔꯕ ꯃꯄꯣꯛꯅꯤ ꯑꯗꯨꯅ ꯏꯁꯩꯗ ꯍꯥꯏꯗꯨꯅꯤ ꯔꯥꯙꯥ ꯀꯨꯟꯗ ꯁꯥꯃ ꯀꯨꯟꯗ ꯒꯤꯔꯤ ꯒꯕꯙꯣꯟ ꯌꯧꯖꯔꯒ ꯍꯥꯏꯅ ꯖꯣꯏ ꯔꯥꯙꯦ ꯁꯣꯟꯖꯒꯦ ꯀꯥꯏꯅ ꯍꯥꯏꯁꯦ ꯃꯤ ꯑꯁꯨꯝ ꯍꯥꯏꯕꯨ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯂꯩꯕ ꯖꯒꯅꯥꯊ ꯈꯦꯇ꯭ꯔ ꯂꯩꯔꯤꯕ ꯒꯌꯥꯒꯁꯤꯗꯤ ꯁꯦꯜꯍꯧ ꯌꯥꯝ ꯀꯜꯂꯤ ꯍꯥꯏꯔꯤꯌꯦ ꯍꯣꯏ ꯒꯨꯔꯨ ꯒꯧꯔꯥꯡꯒꯒꯤ ꯀ꯭ꯔꯤꯄꯥꯅꯦ ꯍꯣꯏ ꯆꯨꯝꯃꯤꯗꯨꯕꯨꯗꯤ ꯒꯨꯔꯨ ꯒꯧꯔꯥꯡꯒꯒꯤ ꯀ꯭ꯔꯤꯄꯥꯅꯤ ꯑꯗꯨꯕꯨ ꯒꯧꯔꯥꯡꯒ ꯒꯨꯔꯨ ꯑꯣꯏꯔꯁꯨ ꯏꯁꯥꯒꯤ ꯅꯣꯝꯖꯕ ꯋꯥꯖꯕ ꯏꯁꯣꯔ ꯅꯤꯡꯖꯕ ꯑꯗꯨꯅꯁꯨ ꯐꯪꯉꯤꯅꯤ ꯒꯨꯔꯨ ꯀ꯭ꯔꯤꯄꯥ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯦ ꯒꯨꯔꯨ ꯀ꯭ꯔꯤꯄꯥ ꯍꯥꯏꯁꯤ ꯌꯥꯝꯅ ꯂꯨꯏꯌꯦ ꯄ꯭ꯔꯚꯨ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯒꯤ ꯒꯨꯔꯨꯗꯦꯕꯗꯤ ꯀꯗꯥꯏꯗꯅꯣ
प्रभु की गुरुदेव से मैतेरा अतोप वैष्णव जातिरा आई दीक्षा लौद्री दीक्षा लौबसु मतम लेब्रा प्रभु चाही मतंग लेब्रा Masih mi ilan lagre. Dilegi malaza patai, naik pawatai, spiritual cruise to patai, iskongi oina. Perbudi nimiki mala cerpra, salam ni. Hai Prabhu, ngamingai sorgi nam somjabasidi yamna phai matin chaure eng soidana bhagavana kripa lakani Delhi gi ne jam phai Prabhu sorgi भक्ति प्रेम चलेरदी सोदना भगवान फंगनी भक्ति प्रेम नबु कायद्रदी भगवान सोदना लाकनी भगवान फंगनेबो होनबियो सोदना भगवान कृपा तौगनी भगवान पामिसे थमोय तिंगबा कना भक्त वैष्णवना करिगुम कन्यायद्रसु माकी चिमानगे हरे कृष्ण नाम तक सोलगसु कचरग पेंजेबा करी तौरिबो कुमार कई तौदे एलबी थारिमी
यू। चारबो जार चार तादो जुमु कादरी तो चावल हो फै फै ꯅꯠꯇꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯗ ꯀꯔꯤꯝ ꯇꯧꯗꯦ ꯃꯤ ꯂꯩꯇ꯭ꯔꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯃꯤ ꯆꯦꯔ ꯂꯥꯛꯇꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯈꯨꯝꯕꯁꯨ ꯇꯜꯂꯦ ꯍꯪꯕꯁꯨ तल्लमिना क्या चिकराम ब्रो राम राम जी जय राम जी क्या हाल है। हाँ ठीक ही है। अब कैसे हो।
आप कैसे हो? खाना वाना खा लिया? अब कहाँ का रहने वाला हो? रामजीव लोग, आप कहाँ से बोल रहे हो? खाना वाना हो? ठीक है, दोस्त लोग नहीं है। नेट पे समाज करूँगा और 3 मिनट है बाकी। 3 मिनट के बाद गुड नाइट, बाय। ओके, बाय बाय।